Kuki Youth Singda Oidabawa Hajun Irang Sagal Lehaibigi Maralda LAPC Chairman K. Lovumbu Security Forces na faring ngarang rally chatuna Naha Singda Maitegi yung Maitanaba Insile Haibigi Maralda Fabani Mahak Saitugi NPP gi ex candidate su oirami. Ngarang Tamay Subdivision da Kuki Matay Manaw Lawgi Tabak Suri Ngaida Sakangdaba Singna Landarak pada Kuki Numpa Ama Sire Numpina Nanthok Hawre Laikidraba Mioy Adu Haulal Singsit Govazang dagini hari ko tuna condemn tawkre. Sifai gi mamang da isagi yung may thadokpikre footballers nathoi security na ngaklaga ikoi yung may than bani baby. Ngasi nungtil pung amaga minute kunrom tarakpada Imphal West ki kanto sabal ga Kangpokpi district ki laymakhong atay na balaymakhong chingmang da layba. Mayday gi yung taruk may Thaki Bathoki Matang na Masagi yung yaukraba footballer Laitonjam Sanathoi na pau chesi da hai. Ayhak laikai dagi hauduna ball sanarakibani ahal singna sembirakpadagi. Sekmai gi club amada sanara itungda West Bengal da under 18 gi selection phangduna aili ki khanki masidagi halaklaga Neroka gi under 18 gi makhada amuk sanaraki mathang club kharada sanaraba matungda Neroka gi senior da sanaraga Gokulam da amuk chatpani Kolkata League, Bangalore League, Kerala League nu chingba sanabada winners amadi runners up fanglakre lanasina maram oiraga yumgi ima yauna miyoi sing ana aye yaurokpadagi hojikti pothare senthok lambi leitrabasu thabak su dabagi araktabadagi thabak suba chatle adubu lan manungda kickstart up ball sanaruki hauze irang asida maram oraga ball sanabadi pumlep leple masigi mahuta yum ngak senduna leirakhibani adubu ngasidi isagi yum mai thadok pikre hairaduna sifai leina makhogi mamangda mai thabani ai isamaksu Sifai ga loinana laikhiba tanjani hairaki ngasigi thawdo asi plan tawraga chatharakpani yum singmai thabada pung ani rom changna chakhi adubu mai chakli baisagi yum kanba changi haibada security na yaba pikide wafam ase hairubada nupi angang fawba khaktana furaga talaki tear gas khaktana tana nongmai round ani sukablaki nongmai round ado army gi captain amana nokna kapkhibani hairaduna Kuki gi maikaida nongmai kaptriba karigino haina hanglubada nupi angang lai amasung rally chatpagini hairaki thawdok thokfamda Kangpokpi police laibam isamakna uhawi masigi video na chingba evidence sing lay isagi yum mai chakle hairaba fawada changbada thingki ai yumgi geta khongpakna kawraklaba fawada adugumbal aiti amasung mai chakte haibaga loidana aikoina kangani haiduna pung ani rom thamlaga yum sing tumnaba mai chakhanki haina pendaba phungdoraki mai chakpa loiraba matungdadi security singna tankhai khide kona tankhai khibadadi uhogdre adubu makhoiga harau chatminaki hainasu pauche sida phungdoraki ma ki loina bi baby na pauche sida hai Ngasigi thawdoksing asida army na sanglaga laikhibani Kuki singna rally chatkani haibagi pau tabadagi ekoisu laiki makhoina geta kauba horakpani wafam ase sangmai PSK official singda hairubada irang sagatkanu karisu tawdri hairaga ekoibu phathakibani aikoina change haibadasu changhankhide bulletproof Casper khamjinuna thatuna thamki maram asina aikoina change haibada yadabanina army na ngaklaga Kuki singna maithan bani haina sumaral sikhi asiguma thawong asi yamna pende hairaki Karigumba Iran na ihahatkrabadi mahausadagi khenaba mawongda American singna landarakadabani President Trump US amasung Iran gi marakta umkhanabagi chang wangkhalaklingai chiraksida karigumba Iran na President Trump hatkrabadi Iran gi mathakta mahausadagi khenaba mawongda bom thadaduna akanba landa chathanaba US ki lanmi amasung miyamda yathang pikre New York Post ka khanana unaba amada President Trump asi chahi kayadagi Iran na khwaidagi hatpa pamba miyoi amani haina phongdokpaga loinana Iran gi thaurang asi kariguma mai paktrabadi Iran gi mathakta puba thangba ngamdaba laman khumnaba Jackson warol thamlamki akhanana unaba du da President Trump na mahang matam sangnadagi Iran na hatpa pamba singi lista yaure haiki Israel gi intelligence na pirakpa report amada yumfam oidaduna Iran na President Trump ki mayokta akia khang thoalakpa yabagi oithokpa lai haiki Israel gi intelligence na phongdorakhiba wafam sing adobo na thairamlaga President Donald Trump na mahak Iran na hatningduna leiba miyoi singi lista matam sangnadagi yauraklaba miyoi amani haiki Israel gi intelligence na United States ta leiba adogi President ta Iran na kihan khangalakpa yabagi oithokpa lai haina phongdorakrabasu US President asi hanabagi thaurang tawre haibagi akaknaba report ti phongdorakpa laikhide kumja 2020 gi January da President Trump na yathang piduna US ki lanmi singna Baghdad airport manakta Iran gi makok thongba commander ama oriba Qasem Soleimani hanaba yathang pikhiba matamdudagi hauna Iran na hanna President Trump ki mathakta laman khumnaba wafam sing phongdoktuna lakhibani hairi panbaya US na hatkraba Iran gi hanagi Supreme Leader Ayatollah Ali Khamenei gi lairon chanbagi thoramda saruk yakiba miyamna US President Donald Trump hatkadabani haiba kholaw kayasu laukhibani Ayatollah Ali Khamenei hatkibagi laman khumba haibasi Iran gi apamani Mostaba Khamenei US amasung Israel gi landana mihathi na hatkraba Iran gi hanagi Supreme Leader
Ayatollah Ali Khamenei's laman khumba haibasi leiba aduda leiriba miyamgi apambani haina nauna Supreme Leader khankraba Mojtaba Ali Khamenei na phongdokre. Irangi Supreme Leader Ayatollah Mojtaba Khamenei's ayiba cherol amada mahaki leikhidraba mapa amasung hanagi Supreme Leader Ayatollah Ali Khamenei hatkibagi laman khumnabagi achepa firef leiri haina phongdokpaga loinana hanagi luchingba sigi aroiba mathau mangam pangthokkibada tinkhiba miyamnasu laman khumningbagi wafamsing phongdoknaki. Mojtaba Khamenei's ayiba cherol aduda Iran da natara malemgi akoibada leiriba miyambusu maning makha tamba oigadabani haiki. Ayatollah Ali Khamenei leiron chankraba matungda pikiba Mojtaba Khamenei's ahanba public message amada Irangi miyamna laman khumningbagi apamba leiribasi thabak oina utkani haina sulaiba adugi state television da singnaba amaga loinana phongdokhi. Aski yankai humdoi suba ningkha tamba thoram numita plane kaibada passenger mapan amasung pilot ama sikre. Caribbean gi lamdam ama oriba Bahamas da passenger puba apikpa plane ama kaibadagi pilot ama yauna passenger mapan sikre haina official singna phongdokre. Apikpa aircraft adu leiba adugi konung Nassau da leiba London Pinling International Airport tagi atenba khongchet amagi dama paikatkibani. Aircraft aduna San Andreas Airport da tadringagi mangonana technical gi oiba soiba yorakpadagi mongsong amada kaikibani haina leiba adugi aircraft accident investigation authority gi cherol amana phongdorakre. Bahamas ningkha tamlakpagi chahi yankai humdoi suba kumon thoram plane kaikibasina leiba sigi oina yamna nungaitaba numit ama oiri haina Prime Minister Philip Davis na media singda phongdokre. Miyam singda wa ngangladuna Philip Davis na hai apikpa plane kaibadagi miyoi tara sikhibasina amuka hanna leiba sigi puwari da awabagi panduf ama oiri haiki. PM Davis ta hanbada plane kaibada miyoi ama hinghore haina phongdoklomkhrabasu pungja kharagi matungda miyoi adu asokpana maram oiduna leikhidre haina miyamda sengduraki. Plane kaiba adu da leikhidrabasingi maming matha amasung chahina chingbadi hojik fawbagi oina phongdorakpa leitri haidi kaikhaba Cessna 420 aircraft adu Bahamas da leiba airline company ama oriba Flamingo Air na chalaibani hairi. Aircraft kaikhibaga mari leinana Ministry of Aviation na airline adugi air operator certificate matam kharagi oina thing matam khre hairi. Airline adu matam kharagi oina athing matam khiba adu asoi angam yaudana ba mangdongna section thorang lokhanabagi khongthang amadani haina so Aviation Ministry gi maikai digi sengdor walwal thamlakre. Aviation Ministry Jovet Kolebai Davis na paumising na phongdokiba warol amada plane adu Nassau gi damak London Pinling International Airport thadurakibani. Hari aircraft adu na San Andreas Airport ta taraktingai gi mangoina mai chaki hai. Chief Minister Khemcha na hai athubada mob control tawnaba thabak lokhale phibam kupna yengsili. Ngasi nungthil Imphal West gi kanto sabal yauna mitek singi yum khara mai thara mathodok Chief Minister Y Khemcha na condemn torokpaga loinana thodo asida chena bagi damak Yanjang Village ki chief ama sunglai makhung area protection committee ki chairman Kamanglo Bum yauna miyoi ani fari haina phongdorakre. Chief Minister ke office tagi thorok pacherol amada mahangna makha ta na high government ki maikai digi athuba matamda mob control tawnaba thabak lokhale phibam sikumna yengsali amasung makha ta na thokhandanaba police amasung CRPF ki deploy tawre hari. Mafam atuda thamlamba security force pumnamakta sigumba thogdo asi tungda amuhana thorakhandanaba paktak pire haidaduna state asida ingtappa matam sangna leiraklaba matungda siguma thogdo asina yet apan pirakpada lengangna yamna hakchina lawi hairaduna thawung ase hojik chathariba ingtappa purangnabagi thaba ase khurau thanghanaba honarakpani hairi. Ngasigi thogdo ase ingtappa hanjil halaknabagi mayokta thabak tawba lanai miyoi kharana chathabani haina su phongdorakli. Vietnam da thokpa hi laksinbagi thogdokta India gi miyoi taraga manga leikhidre. Vietnam gi Phuket Island da thokpa hi laksinbagi laibak thiba thogdo amada India gi miyoi taraga manga leikhidre hairi. Leibasagi news agency amaga report ki matungina ngasi nungthil pung amarom taba matamda Phuket Island da leiba Honmei route tagi puna miyoi 36 tongba tourist boat ama Anthoi port tamna chatki adubo Honmei route tagi meter 100 rom lapna tourist road adu thoraklaba matung khangaudana kanba nonglei nungsit amadi ising ichelna maram oiragan mathak makha onthokpagi thodokta haiba miyoi taraga manga du leikhidabani hairi. Indian Embassy gi maikai dagi thogdo asegi matangda phongdorakpada Vietnam gi Phuket Island da India gi tourist kaya yawba punna miyoi 36 tongba tourist boat ama thokiba laibak thiba thogdo dugi matangda mari leinaba authority gi maikai dagi
mathau taba rescue operation gi thabak paikhatpa hukre haina phongdoragli benamda based of news agency amagi matung ina passenger kaya tongma tourist sport ama mathak makha onthokpagi thawdo adu khudakta manak nakpada laiba miyoi kayana mafam aduda changsinuna rescue operation gi thabak chathaki rescue operation aduda awaba taraba miyoi sing adu rescue tawduna manak nakpa hospital singda pukhatuna mathau taba ana laying gi thabak paikhatki haina phongdoragli Amaromda Indian Embassy gi maikai digi hilaksin bagi thawdo adu dahak thengnana yauriba India gi tourist kuntra gani thoigi ming social media gi khutang da khangalakre thawdo sida laikhidraba singi makha taba information sing mari lenaba authority gi maikai digi lawraba matungda khangalaknaba honari haina su Indian Embassy gi maikai digi makha tarakli Air Force ki lamda India na China bu namthakre hiram kudingmakta changdamna duna chatliba China bu namtharamlaga India na malemgi khwaidagi power laiba ahum suba Air Force oiba ngamkre World Directory of Modern Military Aircraft WDMMA gi 2026 ki report asigi matung inna haukiba chahi 2022 dagi hauraga ngasi fawbada India na China bu mangarak namtharaduna malemgi ahum suba khwaidagi power laiba Air Force oiba ngamlakhibani Indian Air Force ki manakta hauji fighter plane transport ki service piriba helicopter training amasung makhal makha kaya gi akhanaba plane singi masing yamlaba khulai kaya lairi panba yabadi WDMMA na chahi khudingi malemgi laibak chamaga ahum lomgi Air Force chamaga kunga mapal lom survey tawduna ranking asi semlakhibani malemgi oina Air Force ta khwaidagi power laiba asi America Russia India China Japan Israel France Britain South Korea amadi Italy na chingbada makok thongna chatli thokliba irang asi state na sponsor tawbani thaunaujam brinda Ifamgi Taraga Tare Subomapo Kumon Thoram Pangthokre Chahi Kharagi Mamangda Manipur security force sing namakhoi makhut chalaba miyoi singbo encounter ni haibana chingba tongan ba thodok sing da hatpagi thabak sing paksana chatharakpagi mayakta semkiba extra judicial education victim families association Manipur Ifamgi Taraga Tare Subomapo Kumon Thoram da sarugya khibi thaunaujam brinda na thokliba irang asi state na sponsor tawbani haina maral se khibaga loinana furup Masel gi marakta taishinaduna leirabadi irang asigi warosin purakpa ngamloi haina phongdokre palace compound gi lamyan basaklen da pangthokpa ifam gi kumon thoram da lup asigi president Renu Takhelambam na hai Manipur da thokiba fake encounter singi achumba while phanglaroi dra haibigi chingnaba ama victim singi family sing da pokale thokiba fake encounter singi matang da chatharakliba case asi adugi matik matam sangle chahi taraga taret faraklaba fawba fake encounter case singi chapchaba achumba while pb3 achumba while phangdabana victim family sing da while asi phangkigani haibagi thajaba mangsilakle adubu phangnanaba ifamna khongpham chena lepli amasung thengnakhigani haki Manipur da thokiba fake encounter gi thodok singi matang da Supreme Court ta file tawkiba petition ga mari lengnana CBI and Home Ministry da prosecution sanction pinaba direction pikrabasu hojik fawa pidana lairi masena victim family sing da ningba kainingai uhetle hojik anoba mikhal gi matam yausilakpase da afaswa amadi fake encounter gi case pusilaktuna politicize tawduna bot khomna bohonarakpagi mami tarakliba asi yamna laibak thibani haiki thorom masida saruk yakhibi Manipur police ta additional SP oirambi thaunaujam brinda na pawmi sing da hai Manipur da hojik tholiba irang asi kanglop ki irang ni haiduna adumak leithoklabadi masigi waroisin leiroi irang asi Furup masal gi marakta taishinaduna leiragadi India government na division ama khaidoklaga muthanaba honarakliba asida mateng pangbo oina thokani mamai thangdai khoina tumna mangkhiba haibadu oirakani hana kangluf ani khanaramba adu hojikti ahum sure irang ase state sponsor tawbani haraduna lamdam sigi furup khuding makya khanga hei CSO sing leibak miyamda mayek sena khangan uhan bachangi miyamda mamutta na khangal haudrabadi ekhoi tumna mangkhiba yai irang ase gi waroisin puraktuna IDP sing bu masagi mayumda hanjil handuna mausagi ing chikpa Manipur ohenba mathau tare haiki thorongi manung chana kumja 2029 da lalhoba pungun Thatkani hairibasi fake encounter amuk hauruklagadabra haiba thimda social scientist Danabri Laishramna moderator oiduna panel discussion amasu pangthoki discussion asegi panelist singna thaunaujam brinda Indira Gandhi National Tribal University gi associate professor Dr. Homen Thangjamna chingba sarugyakhi